ꯁꯥꯎꯔꯒ ꯆꯥꯛꯀ ꯇꯥꯏꯅꯕꯗꯤ ꯇꯧꯒꯅꯨ. ꯍꯌꯦꯡ ꯅꯪꯅ ꯍꯛꯆꯥꯡ ꯃꯌꯦꯡ ꯇꯥꯔꯒ ꯅꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯆꯥꯛ ꯐꯥꯎꯕ ꯄꯤꯖꯔꯛꯇ꯭ꯔꯕ ꯑꯣꯏꯔꯦꯅ ꯑꯃꯨꯛ ꯈꯟꯒꯅꯤꯀꯣ. ꯐꯖꯅ ꯑꯩ ꯃꯤꯒꯤ ꯃꯔꯜ ꯁꯤꯡꯗ꯭ꯔꯕ ꯃꯈꯩ ꯃꯤꯒꯤ ꯃꯔꯜ ꯑꯝꯇ ꯆꯥꯈꯤꯔꯣꯏ. ꯅꯪꯕꯨ ꯀꯅꯥꯒꯤ ꯃꯔꯜ ꯇꯣꯜꯂꯒꯦꯅꯦ? ꯑꯩꯕꯨ ꯃꯐꯝꯁꯤ ꯇꯥꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯖꯦꯜꯒꯨꯝꯅ ꯊꯝꯕꯤꯔꯤꯕꯁꯤꯕꯨ ꯃꯤꯒꯤ ꯃꯔꯜ ꯇꯣꯟꯕꯒꯤ ꯅꯠꯇꯕ꯭ꯔꯥ? ꯄꯨꯟꯁꯤꯗ ꯏꯖꯠ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯃ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏꯀꯥꯏ ꯈꯨꯝꯅꯔꯝꯕꯗꯣ ꯑꯩꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯍꯟꯕ ꯌꯥꯔꯔꯣꯏ. ꯑꯁꯤꯒꯤ ꯐꯤꯕꯝꯁꯤ ꯇꯥꯅꯕ ꯄꯨꯕꯤꯔꯛꯇ꯭ꯔꯤꯉꯩ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯗꯣꯝꯅ ꯐꯥꯕꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯤꯀꯨꯞ ꯑꯃꯇꯪ ꯈꯟꯕꯤꯈꯤꯗꯕ꯭ꯔꯥ? ꯔꯥꯖꯥ, ꯃꯗꯨꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯈꯜꯍꯧꯗ꯭ꯔꯤ. ꯑꯁꯥꯎꯕꯅ ꯅꯪꯕꯨ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯃꯥꯡ ꯊꯥꯈꯤꯕꯗꯒꯤ ꯄꯨꯝꯅꯃꯛꯁꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯛꯄ ꯉꯥꯛꯇ ꯑꯣꯏꯔꯦ. ꯑꯗꯣ ꯅꯪ ꯑꯩꯕꯨꯗꯤ ꯁꯥꯎꯒꯅꯨ. ꯅꯪꯅ ꯑꯩꯕꯨ ꯅꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯅꯈꯣꯏ ꯃꯥꯒꯤ ꯃꯃꯥꯡꯗ ꯁꯝ ꯄꯥꯏꯔꯒ ꯅꯤꯛꯈꯤꯕ ꯃꯇꯝꯗꯨꯗ ꯑꯩ ꯀꯔꯤ ꯈꯟꯈꯤ ꯈꯪꯕ꯭ꯔꯥ? ꯍꯧꯈꯤꯕ ꯑꯔꯥꯟꯕ ꯃꯔꯝ ꯊꯤꯔꯒ ꯃꯔꯩ ꯇꯧꯅꯗꯨꯅ ꯑꯉꯝ ꯇꯥꯟꯅꯕꯒꯤ ꯃꯍꯨꯠꯇ ꯑꯃꯁꯨ ꯀꯥꯏꯗꯅꯕ ꯍꯣꯠꯅꯕꯅ ꯇꯨꯡꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏꯗ꯭ꯔꯣ? ꯃꯗꯣꯝꯗ ꯑꯣꯏꯅ ꯈꯟꯅꯕꯗ ꯀꯔꯤ ꯀꯥꯏꯕꯒꯦ? ꯍꯣꯏ, ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯔꯜ ꯆꯥꯈꯤꯔꯣꯏ ꯍꯥꯏꯔꯤꯕ? ꯑꯗꯣꯝꯕꯨ ꯑꯩꯒꯤ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯗꯃꯛ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯂꯃꯟ ꯇꯣꯟꯁꯤꯟꯖꯔꯨꯗꯒꯦ? ꯑꯩ ꯉꯔꯥꯡ ꯐꯥꯎꯕꯗꯤ ꯏꯅꯤꯡꯇꯝꯕ ꯄꯨꯟꯁꯤ ꯑꯃ ꯂꯩꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯇꯝꯕ ꯐꯪꯂꯔꯣꯏ. ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯩꯔꯥꯡꯒꯨꯝ ꯂꯩꯃꯟ ꯆꯜꯂꯕꯅꯤ. ꯑꯩꯁꯨ ꯑꯩꯒꯤ ꯅꯥꯄꯜꯒꯤ ꯃꯍꯩꯗꯣ ꯄꯥꯝꯅ ꯑꯁꯨꯝ ꯐꯪꯕ ꯇꯥꯕꯅꯤ. ꯊꯥꯖ, ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯑꯩꯅ ꯑꯗꯨ ꯌꯧꯅ ꯁꯣꯛꯍꯟꯈ꯭ꯔꯕ꯭ꯔꯥ? ꯕꯤꯃꯣꯜ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯎꯈꯣꯡ ꯇꯦꯟꯗꯨꯗ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯤ. ꯃꯈꯨꯠꯇꯨ ꯇꯠꯇꯨꯅ ꯏ ꯊꯣꯛꯂꯤ. ꯇꯟꯖꯥꯗꯨꯗ ꯉꯥꯊꯦꯂꯥ ꯆꯥ ꯄꯨꯔꯒ ꯆꯪꯂꯛꯏ. ꯉꯥꯊꯦꯂꯥꯅ, "ꯏꯕꯨꯡ, ꯆꯥ ꯊꯛꯄꯤꯌꯣ." ꯕꯤꯃꯣꯜ ꯆꯥꯗꯨ ꯂꯧꯅꯕ ꯈꯨꯠ ꯇꯤꯡꯊꯣꯔꯛꯏ. ꯉꯥꯊꯦꯂꯥꯅ ꯏꯗꯨ ꯎꯕꯗ, "ꯏꯕꯨꯡ, ꯏꯁꯤꯗꯤ ꯀꯔꯤꯒꯤꯔꯥ?" ꯊꯥꯖ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯔꯒ ꯌꯦꯡꯂꯛꯏ. ꯏꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯄꯥꯈꯠꯄ ꯄꯣꯛꯏ. ꯉꯥꯊꯦꯂꯥ ꯆꯥꯗꯨ ꯊꯝꯂꯒ ꯉꯥꯊꯦꯂꯥꯅ ꯑꯩ ꯍꯤꯗꯥꯛ ꯂꯧꯔꯨꯒꯦ ꯍꯥꯏꯔꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ. ꯊꯥꯖꯅ, "ꯃꯗꯨꯅ ꯑꯩꯒꯤ ꯏꯖꯠꯀꯤ ꯃꯃꯜ ꯑꯣꯏꯕ ꯌꯥꯔꯒꯗ꯭ꯔꯣ?" ꯊꯥꯖꯃꯥꯟꯕꯤ, ꯅꯪꯉꯣꯟꯗ ꯑꯩꯅ ꯑꯗꯨꯛ ꯆꯥꯎꯕ ꯏꯔꯥꯜ ꯑꯃ ꯂꯪꯖꯈ꯭ꯔꯕ꯭ꯔꯥ? ꯂꯩꯇꯕ ꯍꯥꯏꯕꯁꯤꯁꯨ ꯇꯁꯦꯡꯅ ꯉꯥꯎꯕ ꯖꯥꯠꯅꯤ. ꯄꯨꯝꯅꯃꯛꯁꯦ ꯂꯥꯏꯔꯕ ꯑꯃꯗꯤ ꯂꯩꯇꯕꯅ ꯊꯣꯛꯈꯤꯕꯅꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯉꯥꯊꯦꯂꯥ ꯎꯔꯤ ꯃꯅꯥ ꯈꯔ ꯊꯠꯂꯒ ꯃꯗꯨ ꯅꯣꯏꯈꯥꯏꯔꯒ ꯄꯣꯔꯛꯏ. ꯐꯤ ꯃꯆꯦꯠ ꯑꯃꯁꯨ ꯁꯦꯒꯥꯏꯔꯒ ꯄꯨꯟꯅ ꯄꯣꯔꯛꯏ. ꯕꯤꯃꯣꯜ ꯆꯤꯡꯒꯤ ꯃꯆꯜ ꯉꯥꯊꯦꯂꯥꯅ ꯑꯗꯨꯛ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯔꯒ ꯇꯧꯒꯅꯨ ꯀꯔꯝ ꯍꯥꯏꯒꯅꯤ? ꯉꯥꯊꯦꯂꯥ ꯃꯅꯥ ꯄꯣꯔꯛꯂꯤꯕ ꯑꯁꯦꯡꯕ ꯍꯤꯗꯥꯛꯇꯨ ꯊꯥꯖꯒꯤ ꯃꯈꯨꯠꯇ ꯂꯧꯔꯣ ꯍꯥꯏꯅ ꯄꯤ. "ꯏꯅꯝꯃ, ꯅꯪ ꯈꯔ ꯇꯧꯕꯤꯌꯨ. ꯏꯕꯨꯡꯒꯤꯁꯦ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯤ." ꯊꯥꯖꯃꯥꯟꯕꯤ ꯉꯥꯊꯦꯂꯥꯅ ꯍꯥꯏꯔꯤꯕꯗꯨ ꯄꯨꯛꯅꯤꯡꯗꯗꯤ ꯌꯥꯅꯤꯡꯂꯕꯁꯨ ꯃꯔꯣꯜ ꯑꯃꯨꯛꯁꯨ ꯂꯣꯜꯂꯛꯏ. "ꯑꯩꯅ ꯇꯧꯕꯗ ꯅꯈꯣꯏꯒꯤ ꯏꯕꯨꯡꯁꯤꯅ ꯌꯥꯅꯤꯡꯕ꯭ꯔꯥ ꯑꯃꯨꯛꯇ ꯍꯪꯂꯝꯃꯣ." ꯉꯥꯊꯦꯂꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. "ꯑꯗꯨꯕꯨ ꯀꯔꯤꯔꯥ? ꯅꯨꯄꯤ ꯅꯨꯄꯥꯒꯤ ꯅꯤꯡꯉꯥꯏ ꯍꯥꯏꯕꯗꯨꯔꯥ? ꯅꯪꯅ ꯑꯗꯨꯝ ꯅꯤꯡꯉꯥꯏ ꯆꯥꯎꯔꯤꯉꯩꯗ ꯑꯅꯥꯕꯁꯦ ꯅꯥꯕꯅ ꯁꯤꯒꯗꯧꯔꯦ. ꯁꯦ, ꯈꯔ ꯇꯧꯕꯤꯌꯣ." ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯊꯦꯂꯥꯅ ꯎꯔꯤ ꯃꯅꯥꯒꯤ ꯍꯤꯗꯥꯛꯇꯨꯒ ꯐꯤ ꯃꯆꯦꯠꯇꯨꯒ ꯊꯥꯖꯒꯤ ꯃꯈꯨꯠꯇ ꯍꯥꯞꯂꯦ. ꯑꯗꯨꯒ ꯊꯥꯖꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯕꯤꯃꯣꯜꯒꯤ ꯃꯈꯨꯠ ꯑꯁꯣꯛꯄꯗꯨꯕꯨ ꯍꯤꯗꯥꯛ ꯍꯥꯞꯂꯒ ꯄꯨꯜꯍꯜꯂꯤ. ꯊꯥꯖ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ? ꯕꯤꯃꯣꯜꯒꯤ ꯃꯈꯨꯠ ꯑꯁꯣꯛꯄꯗꯨ ꯃꯥꯒꯤ ꯇꯅꯧꯔꯕꯤ ꯃꯈꯨꯠꯇꯨꯅ ꯍꯤꯗꯥꯛ ꯍꯥꯞꯂꯒ ꯄꯨꯜꯂꯤꯉꯩ ꯕꯤꯃꯣꯜꯒꯤ ꯈꯨꯗꯥꯡ ꯇꯥꯈꯠꯂꯤꯕ ꯃꯄꯥꯝꯕꯣꯝꯗꯨꯗ ꯄꯤꯔꯥꯡ ꯄꯣꯞ ꯄꯣꯞ ꯇꯥꯔꯛꯏ. ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯔꯨꯕꯗ ꯉꯥꯊꯦꯂꯥ ꯌꯦꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ. ꯕꯤꯃꯣꯜꯒꯤ ꯑꯁꯣꯛꯄꯗ ꯃꯈꯨꯠꯅ ꯄꯨꯜꯂꯨꯕꯗꯒꯤ ꯊꯥꯖꯒꯤ ꯊꯃꯣꯏꯗ ꯑꯅꯧꯕ ꯃꯍꯥꯎ ꯑꯃꯃꯨꯛ ꯂꯥꯛꯄꯒꯨꯝ ꯇꯧꯔꯛꯏ. ꯃꯍꯥꯛꯅ ꯂꯩꯔꯤꯕꯁꯤ ꯃꯌꯨꯝꯗꯒꯤ ꯌꯥꯝꯅ ꯇꯥꯝꯕ ꯆꯤꯡꯒꯤ ꯈꯨꯜ ꯑꯃꯗꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯕꯒꯨꯝ, ꯃꯅꯥꯛꯇ ꯕꯤꯃꯣꯜ ꯂꯩꯔꯕꯗꯤ ꯃꯥꯒꯤ ꯀꯔꯤꯁꯨ ꯋꯥꯠꯂꯣꯏꯗꯕꯒꯨꯝ ꯈꯟꯖꯔꯨꯏ. ꯕꯤꯃꯣꯜꯁꯨ ꯊꯥꯖꯒꯤ ꯑꯑꯣꯟꯕ ꯋꯥꯈꯜꯒꯤ ꯃꯃꯤꯗꯨ ꯚꯥꯞꯅ ꯎꯕꯒꯨꯝ ꯇꯧꯏ. ꯊꯥꯖ ꯃꯤꯠꯂꯨꯗ ꯆꯣꯠꯂꯤꯕ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯏ. ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯃꯨꯡꯗꯨꯗ ꯑꯃꯨꯛ ꯀꯥꯈꯠꯂꯒ ꯃꯈꯨ ꯑꯅꯤꯗ ꯃꯃꯥꯏ ꯂꯣꯠꯂꯒ ꯐꯝꯃꯤ. ꯕꯤꯃꯣꯜ ꯈꯥꯎꯗ ꯌꯥꯎꯔꯤꯕ ꯁꯦꯟꯗꯜꯗꯨ ꯂꯧꯊꯣꯔꯛꯏ. ꯑꯗꯨꯒ, "ꯁꯤ ꯑꯃꯨꯛꯇ ꯆꯥꯕ꯭ꯔꯥ ꯌꯦꯡꯉꯨ."
ꯊꯥꯖꯅ ꯑꯩ ꯉꯁꯥꯏꯅꯁꯨ ꯍꯥꯏꯖꯈ꯭ꯔꯦꯗꯅ ꯃꯤꯒꯤ ꯃꯔꯜ ꯆꯥꯛꯈꯤꯔꯣꯏ ꯍꯥꯏꯗꯅ꯫ ꯕꯤꯃꯣꯜꯅ ꯑꯩꯒꯤ ꯖꯨꯔꯥ ꯑꯃꯒ ꯅꯪꯒꯤ ꯖꯨꯔꯥ ꯑꯃꯒ ꯂꯩꯔꯛꯄꯅꯦꯃꯤ꯫ ꯅꯨꯡ ꯃꯔꯛꯁꯤꯗ ꯑꯣꯛꯊꯤꯌꯣ ꯌꯦꯟꯊꯤꯌꯣ ꯃꯌꯥꯝꯁꯨ ꯂꯩ꯫ ꯅꯪꯒꯤ ꯈꯨꯅꯤꯡ ꯋꯥꯡꯕꯤꯗꯨꯒ ꯀꯔꯝ ꯆꯠꯇꯣꯏꯅꯣꯕ? ꯁꯦ ꯑꯃꯨꯛꯇ ꯇꯣꯡꯁꯤꯜꯂꯣꯃꯤ꯫ ꯑꯩꯗꯤ ꯀꯩꯁꯨꯝꯇ ꯆꯠꯂꯣꯏ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯖꯦꯜꯒꯨꯝꯂꯕ ꯀꯥꯁꯤꯒꯤ ꯐꯃꯨꯡ ꯃꯊꯛꯁꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯑꯩ ꯀꯩꯝꯇ ꯆꯠꯂꯨꯏ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯂꯩꯁꯥꯕꯤꯅꯤꯗꯀꯣ ꯉꯥꯡꯅꯕꯅ ꯑꯁꯨꯛ ꯋꯥꯕꯁꯤꯕꯣ꯫ ꯇꯨ ꯑꯩꯒꯤꯗꯤ ꯆꯥꯔꯦ꯫ ꯇꯣꯡꯗ꯭ꯔꯕꯁꯨ ꯆꯥꯕ꯭ꯔꯥ ꯑꯃꯨꯛꯇꯗꯤ ꯌꯦꯡꯉꯨ ꯀꯩꯗꯧꯕꯒꯦ ꯅꯪꯕꯣ? ꯃꯇꯥꯡꯗꯨꯗ ꯉꯥꯊꯦꯜꯂ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯕꯤꯃꯣꯜꯅ ꯕꯦꯝꯃ ꯉꯥꯊꯦꯜꯂ, ꯁꯦ ꯁꯦꯟꯗꯜꯁꯦ ꯊꯥꯖꯒꯤ ꯃꯈꯣꯡꯗ ꯑꯃꯨꯛꯇ ꯇꯣꯡꯍꯜꯂꯨ꯫ ꯉꯥꯊꯦꯜꯂꯥꯅ ꯇꯣꯡꯂꯨ ꯇꯣꯡꯂꯨ, ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯕ ꯄꯣꯠ ꯂꯧꯕꯗ ꯀꯔꯤꯒꯤ ꯅꯤꯡꯉꯥꯏ ꯇꯧꯕ꯭ꯔꯣ? ꯅꯈꯣꯏ ꯑꯅꯤ ꯈꯠꯅꯔꯕꯗꯤꯀꯣ ꯑꯩꯗꯤ ꯈꯥꯝꯕꯁꯨ ꯉꯝꯂꯣꯏ꯫ ꯉꯥꯊꯦꯜꯂꯥꯅ ꯊꯥꯖꯒꯤ ꯃꯈꯣꯡꯗꯨ ꯄꯥꯏꯔꯒ ꯇꯣꯡꯍꯟꯒꯦ ꯇꯧꯔꯨꯕꯗ ꯊꯥꯖꯗꯨ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯁꯦꯟꯗꯜꯗꯨ ꯇꯣꯡꯂꯒ ꯆꯥꯔꯁꯤ ꯀꯩꯗꯧ? ꯊꯥꯖꯅ ꯁꯦꯟꯗꯜꯗꯨ ꯇꯣꯡꯂꯒ ꯕꯤꯃꯣꯜ ꯄꯨꯛꯅꯤꯡ ꯈꯔ ꯍꯦꯛ ꯅꯨꯡꯉꯥꯏꯖꯩ꯫ ꯊꯥꯖꯒ ꯉꯥꯊꯦꯜꯂꯥꯒ ꯍꯧꯅꯔꯒ ꯃꯅꯤꯡꯂꯣꯝꯗ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯥꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯕꯤꯃꯣꯜ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯥꯖꯅ ꯈꯜꯂꯤ, ꯀꯗꯥꯏ ꯇꯥꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯈꯪꯗꯦꯃꯤ꯫ ꯃꯔꯤꯜꯗꯤ ꯃꯇꯥꯡ ꯑꯃꯅꯤ꯫ ꯑꯩꯒ ꯃꯥꯒꯁꯤ ꯅꯤꯡꯉꯥꯏꯗꯤ ꯐꯅꯕꯨ ꯃꯥꯟꯅꯔꯤꯌꯦ꯫ ꯃꯥꯕꯨ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯁꯤꯡꯗꯨ ꯚꯥꯞ ꯈꯔꯗꯤ ꯇꯥꯔꯝꯒꯗ꯭ꯔꯥ? ꯃꯥꯅ ꯅꯨꯡꯁꯤꯕꯒꯤ ꯑꯁꯝꯕ ꯂꯝꯕꯤ ꯈꯪꯗ꯭ꯔꯤꯕꯁꯤꯅ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣꯕ? ꯃꯥꯅ ꯑꯩꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧ ꯍꯥꯏꯕ ꯃꯌꯥꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯐꯤꯕꯝꯗꯤ ꯐꯅ ꯂꯨꯗꯧꯔꯤꯕ꯫ ꯕꯤꯃꯣꯜꯗꯤ ꯖꯣꯁꯦꯐꯀ ꯐꯥꯔꯃꯥꯁꯤꯗ ꯕꯦꯅꯦꯠ ꯂꯩꯔꯒ ꯃꯥꯒꯤ ꯃꯈꯨꯠꯀꯤ ꯑꯁꯣꯛꯄꯗꯨ ꯅꯞꯅꯕ ꯆꯠꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯅ ꯆꯠꯈ꯭ꯔꯤꯉꯩꯗ ꯕꯤꯃꯣꯜꯅ ꯂꯩꯔꯛꯄ ꯈꯥꯎꯗ ꯌꯥꯎꯔꯤꯕ ꯄꯣꯠꯂꯝꯁꯤꯡꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯑꯃꯃꯝ ꯑꯣꯏꯅ ꯂꯧꯊꯣꯛꯏ꯫ ꯌꯦꯔꯨꯝꯁꯤꯡꯗꯨ ꯍꯥꯟꯅ ꯂꯧꯊꯣꯛꯂꯒ ꯊꯝꯃꯤ꯫ ꯇꯨꯠꯕ꯭ꯔꯁ, ꯇꯨꯠꯄꯦꯁ, ꯁꯥꯄꯣꯟ, ꯇꯥꯋꯦꯜ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯏ꯫ ꯊꯥꯖꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯕꯥꯞꯇꯤ ꯐꯅꯕꯨ ꯇꯥꯕꯒꯨꯝ ꯇꯧꯏꯗ꯫ ꯉꯥꯔꯤꯗꯨ ꯂꯧꯊꯣꯛꯂꯒ ꯃꯅꯝ ꯅꯝꯂꯒ ꯌꯦꯡꯉꯤ꯫ ꯃꯅꯝꯁꯤꯗꯤ ꯏꯔꯣꯟꯕ ꯑꯃ ꯇꯧꯔꯗꯤ ꯍꯥꯎꯅꯤꯗ꯫ ꯏꯔꯣꯟꯅꯕ ꯃꯆꯥꯛꯄꯨ ꯂꯩꯔꯝꯒꯗ꯭ꯔꯣ? ꯃꯇꯣꯝꯇ ꯕꯥꯞ ꯇꯥꯔꯛꯏ, ꯆꯤꯡꯒꯤ ꯂꯐꯨꯗꯤ ꯍꯥꯎꯕꯅꯤ ꯇꯣꯅꯤꯡꯈꯣꯛ ꯑꯃꯒ ꯑꯁꯨꯝꯅ ꯈꯟꯖꯔꯛꯏ꯫ ꯉꯥꯊꯦꯜꯂꯥꯗ ꯑꯣꯟꯁꯤꯜꯂꯒ ꯊꯥꯖꯅ ꯍꯪꯂꯛꯏ, ꯉꯥꯊꯦꯜꯂꯥ, ꯂꯐꯨ ꯐꯪꯒꯗ꯭ꯔꯣ ꯅꯣꯏꯒꯤꯁꯤꯕꯣ? ꯉꯥꯊꯦꯜꯂꯥꯅ ꯀꯔꯤꯒꯤ ꯐꯪꯗꯒꯅꯤ ꯆꯤꯡꯗꯕꯣ? ꯑꯗꯨꯗꯤ ꯂꯐꯨ ꯏꯔꯣꯜꯂꯒ ꯇꯣꯅꯤꯡꯈꯣꯛ ꯈꯔꯒ ꯀꯣꯠꯁꯦ꯫ ꯉꯥꯊꯦꯜꯂꯥ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯂꯐꯨ ꯌꯥꯟꯕ ꯆꯠꯈ꯭ꯔꯦ꯫ ꯕꯤꯃꯣꯜ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯊꯥꯖꯅ ꯂꯩꯍꯧꯕ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯊꯥꯖꯗꯨ ꯕꯤꯁꯀ꯭ꯋꯤꯠ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯕꯤꯃꯣꯜ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ꯫ ꯕꯤꯃꯣꯜꯅ ꯀꯗꯥꯏ ꯕꯤꯁꯀ꯭ꯋꯤꯠꯇꯣ ꯑꯩꯁꯨ ꯑꯃꯈꯛꯇ ꯆꯥꯒꯦꯗꯅ꯫ ꯊꯥꯖꯅ ꯕꯤꯁꯀ꯭ꯋꯤꯠ ꯄꯤꯀꯦꯠꯇꯨ ꯄꯨꯂꯞꯅ ꯕꯤꯃꯣꯜꯗ ꯄꯤꯁꯤꯜꯂꯤ꯫ ꯅꯪꯅ ꯆꯥꯕꯗꯨ ꯎꯔꯒ ꯆꯥꯅꯤꯡꯂꯛꯄꯩ ꯋꯥꯅꯤꯗ, ꯏꯇꯣꯝꯇ ꯆꯥꯕꯗꯤ ꯍꯥꯎꯒꯗꯕ ꯃꯥꯟꯗꯦ꯫ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯤ ꯀꯩꯗꯧꯕꯒꯦ? ꯊꯥꯖꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯅꯨꯄꯥ ꯄꯥꯈꯪ ꯑꯃꯠꯇꯒ ꯄꯨꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯥꯃꯤꯟꯅꯔꯛꯇ꯭ꯔꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯒ ꯕꯤꯁꯀ꯭ꯋꯤꯠ ꯆꯥꯃꯤꯟꯅꯔꯕ ꯐꯥꯎꯕ ꯄꯥꯝꯗꯕꯩ ꯋꯥꯅꯤꯅꯦ꯫ ꯈꯪꯗꯦ, ꯄꯨꯛꯅꯤꯡꯁꯤꯗ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯩꯗꯤ ꯐꯅ ꯈꯟꯕ ꯑꯝꯇ ꯉꯝꯗ꯭ꯔꯤ꯫ ꯑꯩꯕꯨ ꯌꯥꯝꯅ ꯆꯤꯡꯅꯕꯩ ꯋꯥꯔꯣ? ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯤꯃꯣꯜꯗꯨ ꯕꯤꯁꯀꯨꯠ ꯆꯥꯗꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯖꯅ ꯕꯤꯃꯣꯜꯅ ꯁꯥꯎꯔꯒ ꯇꯣꯛꯈ꯭ꯔꯕꯗꯨ ꯇꯨꯡꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯄꯨꯛꯅꯤꯡꯗ ꯑꯃꯨꯛ ꯈꯜꯂꯛꯏ, ꯃꯥꯕꯨ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯕ ꯖꯥꯠꯂꯥ? ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯉꯥꯊꯦꯜꯂꯥ ꯂꯐꯨ ꯃꯀꯛ ꯑꯃ ꯄꯨꯔꯒ ꯊꯣꯛꯂꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯧꯅꯔꯒ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯒ ꯑꯦꯟꯁꯥꯡ ꯁꯦꯝꯕ ꯂꯣꯏꯔꯦ꯫ ꯃꯇꯝꯗꯨꯗ ꯄꯥꯝ ꯆꯠꯂꯨꯕ ꯉꯥꯊꯦꯜꯂꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯁꯝ ꯑꯃꯃꯝ ꯃꯅꯪꯒꯟꯗ ꯄꯣꯔꯒ ꯊꯨꯡꯂꯔꯦ꯫ ꯊꯥꯖꯃꯥꯟꯕꯤ ꯎꯕꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯕꯨꯡꯒꯤ ꯃꯃꯥꯟꯅꯕ ꯏꯝꯐꯥꯜꯗꯒꯤ ꯕꯤꯃꯣꯜ ꯀꯧꯕ ꯑꯃꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯁꯤꯡꯗꯣ ꯇꯝꯂꯤ꯫ ꯉꯥꯊꯦꯜꯂꯥꯅ ꯆꯥꯛ ꯊꯣꯡꯒꯠꯈ꯭ꯔꯦ꯫ ꯌꯦꯔꯨꯝ ꯊꯣꯡꯁꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅ ꯇꯥꯟꯅꯗꯨꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯖꯥꯡ ꯂꯣꯏꯔꯛꯂꯦ꯫ ꯂꯐꯨꯗꯨ ꯐꯨꯠꯂꯒ ꯊꯥꯖꯅ ꯏꯔꯣꯜꯂꯤ꯫ ꯄꯨꯈꯝ ꯇꯦꯡꯀꯣꯠꯇ ꯆꯥꯛ ꯏꯟꯖꯥꯡ ꯁꯤꯟꯕ ꯂꯣꯏꯔꯦ꯫ ꯉꯥꯊꯦꯜꯂꯥꯅ ꯃꯃꯥꯒ ꯃꯄꯥꯒ ꯖꯣꯁꯦꯐꯀ ꯄꯨꯟꯅ ꯀꯧꯁꯤꯜꯂꯒ ꯆꯥꯛ ꯍꯥꯟꯅ ꯄꯤꯖꯔꯦ꯫
ꯊꯥꯖꯕ ꯉꯥꯊꯦꯂꯥꯒꯗꯤ ꯕꯤꯃꯣꯜ ꯂꯥꯛꯂꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯁꯦꯝꯂꯒ ꯉꯥꯊꯦꯂꯥꯒꯤ ꯀꯥꯗ ꯊꯝꯃꯤ꯫ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯕꯤꯃꯣꯜ ꯍꯜꯂꯛꯇ꯭ꯔꯤ꯫ ꯊꯥꯖꯗꯨ ꯅꯨꯡꯁꯥ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯕꯤꯃꯣꯜꯗꯤ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯐꯝꯃꯒ ꯂꯩꯔꯨꯕꯅꯤ꯫ ꯊꯥꯖ ꯕꯤꯃꯣꯜꯗ ꯉꯥꯡꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯅꯤꯡꯕ ꯀꯥꯏꯈ꯭ꯔꯕ ꯖꯥꯠꯂ ꯈꯜꯂꯛꯏ꯫ ꯉꯥꯊꯦꯂꯥꯅ ꯁꯣ ꯑꯃ ꯄꯥꯏꯔꯒ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯁꯥꯕ ꯏꯅ ꯀꯨꯞꯄ ꯌꯨꯝ ꯃꯆꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯥꯖꯕ ꯄꯨꯔꯛꯂꯒ ꯊꯣꯡꯗꯨ ꯁꯣ ꯍꯥꯡꯂꯒ ꯂꯥꯇꯦꯜ ꯑꯃ ꯄꯥꯏꯔꯒ ꯆꯪꯂꯛꯏ꯫ ꯌꯨꯝ ꯃꯆꯥꯗꯨꯗ ꯐꯃꯨꯡ ꯑꯃꯒ ꯇꯦꯕꯜ ꯃꯆꯥ ꯑꯃꯒ ꯆꯧꯀ꯭ꯔꯤꯒ ꯊꯝꯃꯤ꯫ ꯅꯨꯄꯥ ꯄꯥꯈꯪꯁꯤꯡꯅ ꯇꯣꯉꯥꯟꯅ ꯂꯩꯅꯕ ꯁꯪꯅꯤ꯫ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯑꯃꯗꯤ ꯃꯣꯟꯒꯨꯝꯅ ꯆꯤꯡꯕ ꯁꯤꯟꯗꯣꯛꯂꯒ ꯉꯥꯊꯦꯂꯥꯅ ꯅꯤꯡꯊꯤꯅ ꯁꯦꯝꯃꯤ꯫ ꯊꯥꯖꯅ ꯍꯪꯂꯛꯏ, "ꯁꯤꯕꯨ ꯀꯅꯥꯒꯤ ꯑꯣꯏꯗꯣꯏꯅꯣ?" ꯉꯥꯊꯦꯂꯥꯅ, "ꯑꯩꯒꯤꯀꯣ ꯏꯕꯨꯡꯒꯤ ꯀꯥꯅꯦ꯫ ꯃꯥꯅ ꯏꯝꯐꯥꯜꯗ ꯂꯩꯈꯤꯕꯗꯒꯤ ꯖꯣꯁꯦꯞꯅ ꯇꯨꯝꯕꯅꯦ꯫ ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯀꯣ ꯏꯕꯨꯡꯒ ꯅꯈꯣꯏ ꯑꯅꯤ ꯉꯁꯤ ꯑꯍꯤꯡꯁꯤꯗ ꯄꯨꯟꯅ ꯇꯨꯝꯅꯕ ꯁꯦꯝꯕ." ꯊꯥꯖꯒꯤ ꯃꯕꯨꯛꯇ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯃꯥꯅꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯅꯨꯡꯁꯤꯅꯗꯨꯅ ꯆꯦꯜꯂꯛꯄꯅꯤ ꯈꯜꯂꯤꯕ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯗꯥ ꯕꯤꯃꯣꯜꯒ ꯑꯩꯒ ꯐꯃꯨꯡꯁꯤꯗ ꯀꯃꯥꯏꯅ ꯇꯨꯃꯤꯟꯅꯗꯣꯏꯅꯣꯕ? ꯑꯁꯤ ꯈꯟꯕꯗꯒꯤ ꯋꯥꯍꯩꯅ ꯍꯥꯏꯔꯛꯏ, "ꯉꯥꯊꯦꯂꯥ, ꯑꯩꯗꯤ ꯅꯪꯒ ꯄꯨꯟꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅꯔꯁꯨ ꯌꯥꯏꯌꯦꯕ." ꯉꯥꯊꯦꯂꯥꯅ, "ꯁꯤꯗ ꯇꯨꯝꯕꯅ ꯅꯨꯡꯉꯥꯏꯒꯅꯤꯌꯦ꯫ ꯑꯗꯣ ꯏꯕꯨꯡꯗꯣ ꯏꯅꯝꯃ ꯀꯔꯤ ꯍꯥꯏꯔꯨꯕꯒꯤ ꯁꯥꯎꯈꯤꯕꯅꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯕꯁꯤ ꯃꯥꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ?" "ꯑꯩꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯤꯌꯦ꯫ ꯑꯗꯣ ꯉꯥꯊꯦꯂꯥ, ꯗꯥ ꯕꯤꯃꯣꯜꯁꯦ ꯅꯪꯅ ꯈꯟꯕꯗ ꯍꯌꯦꯡ ꯇꯨꯡ ꯐꯥꯎꯕ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯕ꯭ꯔꯣ? ꯅꯪꯅ ꯑꯩꯈꯣꯏ ꯑꯅꯤꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯈꯟꯕꯒꯦꯕ?" ꯉꯥꯊꯦꯂꯥꯅ, "ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯗꯨꯅ ꯆꯦꯜꯂꯛꯄꯅꯤꯅ ꯃꯇꯩ ꯃꯅꯥꯎꯗꯤ ꯑꯣꯏꯔꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯑꯁꯨꯛ ꯂꯥꯞꯅ ꯆꯦꯜꯂꯛꯂꯒ ꯃꯐꯝꯁꯤꯗ ꯁꯥꯎꯅꯔꯒ ꯀꯔꯤ ꯀꯥꯟꯅꯒꯗ꯭ꯔꯣ? ꯑꯩꯗꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕꯅ ꯐꯩ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯅꯪꯅ ꯃꯥꯕꯨ ꯁꯥꯎꯔꯒ ꯉꯥꯡꯕꯗꯒꯤꯀꯣ ꯃꯥꯁꯨ ꯁꯥꯎꯗꯨꯅ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ? ꯃꯥꯕꯨ ꯂꯥꯛꯄꯒꯀꯣ ꯊꯦꯝꯃꯨ ꯁꯥꯎꯗꯅꯕ꯫ ꯃꯥꯅ ꯆꯥꯛ ꯆꯥꯕ ꯀꯥꯟꯗꯀꯣ ꯃꯥꯒꯤ ꯁꯦꯕꯥ ꯈꯔ ꯇꯧꯕꯤꯌꯨ." ꯊꯥꯖꯅ, "ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯃꯇꯩ ꯃꯅꯥꯎꯅꯤ ꯁꯤꯅꯤꯅꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯁꯤꯕꯨ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕꯁꯤꯕꯨ ꯄꯛꯆꯒꯗ꯭ꯔꯥꯕ?" ꯉꯥꯊꯦꯂꯥ ꯅꯣꯛꯂꯒ, "ꯅꯨꯡꯁꯤꯅꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯒ ꯄꯛꯄ ꯄꯛꯇꯕ ꯊꯤꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤꯔꯣ? ꯏꯕꯨꯡꯒꯤ ꯃꯁꯛꯁꯤꯗꯤꯀꯣ ꯌꯥꯝꯅ ꯐꯖꯕꯅꯦ꯫ ꯅꯪꯅ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯗ꯭ꯔꯕꯗꯤ, ꯅꯪꯕꯨ ꯅꯌꯨꯝꯗ ꯇꯨꯃꯤꯟꯅ ꯊꯤꯟꯖꯤꯜꯂꯝꯂꯒꯀꯣ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯂꯧꯈ꯭ꯔꯕꯗꯤ ꯅꯪ ꯆꯥꯛꯆꯅꯤꯀꯣ꯫ ꯍꯧꯖꯤꯛꯁꯤꯗ ꯂꯩꯔꯤꯉꯩꯗ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯣ꯫ ꯑꯩꯗꯤ ꯃꯥꯕꯨ ꯏꯕꯨꯡꯃꯛꯅꯦ ꯈꯟꯕꯤꯕꯅꯦ." ꯊꯥꯖꯅ, "ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯕꯗꯨꯗ ꯆꯨꯝꯒꯗ꯭ꯔꯥ ꯈꯜꯂꯤ." "ꯀꯔꯤꯒꯤ ꯆꯨꯝꯗꯒꯅꯤ?" ꯃꯈꯣꯏ ꯑꯅꯤꯅ ꯀꯥ ꯃꯆꯥꯗꯨꯒꯤ ꯐꯃꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯝꯂꯤꯉꯩꯗ ꯊꯥꯖꯗꯨ ꯇꯨꯝꯅꯤꯡꯂ ꯃꯥꯜꯂꯦ ꯎꯏꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯣꯝꯗ ꯃꯁꯨꯟ ꯁ꯭ꯇꯣꯟ ꯃꯥꯒꯤ ꯃꯌꯨꯝ ꯁꯣꯝꯗꯜꯗ ꯕꯤꯃꯣꯜꯒ ꯊꯥꯖꯃꯥꯟꯕꯤꯒ ꯊꯤꯜꯂꯝꯂꯒ ꯑꯃꯨꯛ ꯍꯜꯂꯛꯄꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗ ꯏꯝꯐꯥꯜꯗ ꯊꯨꯡꯉꯤ꯫ ꯌꯨꯝ ꯌꯧꯕꯒ ꯈꯣꯡ ꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 3:30ꯗꯤ ꯔꯦꯗꯤꯑꯣꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎꯗ ꯕꯤꯃꯣꯜꯅ ꯊꯥꯖꯕꯨ ꯂꯨꯄꯥ 1,2,000ꯒꯤ ꯔꯦꯟꯁꯝꯒꯤꯗꯃꯛ ꯐꯥꯈ꯭ꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯂꯤ꯫ ꯃꯥꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯕꯤꯃꯣꯜꯅ ꯑꯗꯨꯛ ꯁꯥꯊꯤꯕ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯗꯤ ꯊꯣꯏꯅ ꯈꯜꯂꯨꯕ ꯂꯩꯇꯦ꯫ ꯃꯥꯅ ꯈꯪꯕꯗꯗꯤ ꯕꯤꯃꯣꯜ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯐꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯇꯤꯟꯅꯕꯗꯒꯤ ꯃꯥꯁꯨ ꯑꯪꯀꯗ ꯑꯣꯅꯔꯁ ꯐꯪꯈꯤꯕꯅꯤ꯫ ꯃꯥꯅ ꯊꯥꯃꯨꯛꯀꯤ ꯃꯃꯥꯡꯗ ꯇꯥꯈꯤꯕꯗꯤ ꯕꯤꯃꯣꯜ ꯑꯣꯖꯥ ꯑꯣꯏꯅꯕ ꯁ꯭ꯀꯨꯜ ꯗꯥꯏꯔꯦꯛꯇꯔꯗ ꯂꯨꯄꯥ 2,00,000 ꯄꯤꯈ꯭ꯔꯦ꯫ ꯃꯥ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯗꯤ ꯁꯣꯏꯗꯅ ꯑꯣꯏꯕ ꯐꯪꯂꯅꯤ ꯍꯥꯏꯅ ꯍꯔꯥꯎꯅ ꯇꯝꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯝꯅ ꯃꯥꯅ ꯗꯥꯏꯔꯦꯛꯇꯔꯒꯤ ꯃꯆꯥꯅꯨꯄꯤ ꯐꯥꯔꯒ ꯄꯩꯁꯥ ꯑꯃꯨꯛ ꯇꯥꯟꯒꯗꯧꯔꯤꯕ? ꯕꯤꯃꯣꯜꯅ ꯁꯣꯝꯗꯜꯗ ꯃꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯛꯄ ꯍꯥꯏꯕꯕꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯔꯦꯗꯤꯑꯣꯒꯤ ꯄꯥꯎꯗ ꯀꯔꯤ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯄꯒꯦ ꯇꯥꯕꯤꯌꯨ꯫ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯅꯣꯡꯉꯥꯟꯕꯒ ꯆꯠꯂꯒ ꯄꯥꯎ ꯑꯃꯨꯛ ꯂꯧꯕꯤꯔꯛꯎ꯫ ꯑꯗꯨꯒ ꯁꯣꯝꯗꯜ ꯇꯥꯅ ꯍꯟꯕꯤꯔꯛꯎ ꯑꯁꯤꯅꯤ꯫ ꯔꯦꯗꯤꯑꯣꯗꯗꯤ ꯕꯤꯃꯣꯜꯅ ꯊꯥꯖꯃꯥꯟꯕꯤꯕꯨ ꯔꯦꯟꯁꯝꯒꯤꯗꯃꯛ ꯐꯥꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯃꯛꯇꯤ ꯕꯤꯃꯣꯜꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯥꯅ ꯊꯥꯖꯗꯦ꯫ ꯃꯥꯒꯤ ꯊꯕꯛꯀꯤ ꯂꯧꯈꯤꯕ ꯄꯩꯁꯥꯗꯨ ꯍꯟꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯃꯆꯥꯅꯨꯄꯤ ꯐꯥꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯁꯨꯅꯁꯨ ꯆꯞ ꯆꯥꯅ ꯊꯥꯖꯔꯤ꯫
ꯑꯗꯨꯒ ꯊꯥꯖꯅ ꯕꯤꯃꯣꯜꯒ ꯉꯁꯥꯏ ꯁꯣꯝꯗꯜꯗ ꯆꯠꯂꯝꯗꯥꯏꯗ ꯃꯥꯒꯤ ꯀꯥꯗ ꯉꯥꯡꯅꯈꯤꯕ ꯈꯔꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯁꯨꯡꯁꯤꯇꯣ ꯕꯤꯃꯣꯜꯒꯤ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯁꯣꯝꯗ ꯕꯤꯃꯣꯜ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯀꯥꯞꯂꯒ ꯊꯥꯖ ꯑꯃꯗꯤ ꯉꯥꯊꯦꯂꯥꯅ ꯂꯩꯕ ꯌꯨꯝ ꯃꯆꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯇꯝꯗꯨ ꯈꯔ ꯊꯦꯡꯂꯛꯄꯗꯨꯗ ꯉꯥꯊꯦꯂꯥꯅ ꯊꯥꯖꯗ ꯕꯤꯃꯣꯜꯕꯨ ꯀꯗꯥꯏ ꯆꯠꯂꯨꯏ ꯍꯪꯉꯨ ꯍꯥꯏꯅ ꯏꯟꯁꯤꯜꯂꯝꯂꯒ ꯃꯥꯗꯤ ꯕꯤꯃꯣꯜꯒꯤ ꯆꯥꯛ ꯂꯧꯕ ꯆꯠꯈ꯭ꯔꯦ꯫ ꯊꯥꯖꯗꯨ ꯁꯥꯎꯔꯞꯅ "ꯇꯥ ꯕꯤꯃꯣꯜ, ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯑꯁꯨꯛ ꯊꯦꯡꯉ ꯐꯥꯎꯕ? ꯅꯪꯅꯗꯤ ꯑꯩꯕꯨ ꯅꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯗꯕꯗꯨꯗ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯏꯇꯣꯝꯇ ꯆꯤꯡꯒꯤ ꯑꯆꯤꯛꯄ ꯃꯐꯝꯗ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯀꯌꯥ ꯅꯤꯡꯁꯤꯡꯂꯒ ꯀꯞꯂꯨꯔꯤꯕꯅꯤ꯫ ꯍꯌꯦꯡ ꯅꯪꯕꯨ ꯅꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯀꯝꯗꯧꯅ ꯁꯤꯟꯅꯒꯅꯤ? ꯃꯈꯣꯏꯅ ꯑꯃꯨꯛ ꯄꯨꯂꯤꯁꯇ ꯋꯥꯀꯠꯇꯨꯅ ꯑꯩꯕꯨ ꯐꯥꯍꯜꯂꯒ ꯂꯣꯀꯞꯇ ꯑꯃꯨꯛ ꯑꯣꯠꯅꯩꯕ ꯈꯥꯡꯒꯗꯕꯗꯣ ꯈꯜꯂꯨꯕꯗ ꯑꯩꯒꯤ ꯇꯨꯡꯒꯤ ꯂꯣꯠꯐꯝꯒꯤ ꯃꯇꯥꯡꯗ ꯈꯜꯂꯨꯔꯤꯕꯅꯤ꯫ ꯑꯩ ꯉꯁꯤꯗꯤ ꯃꯐꯝꯗꯨꯗ ꯌꯥꯝ ꯀꯞꯈ꯭ꯔꯦ꯫ ꯊꯥꯖꯅ "ꯀꯔꯤꯒꯤꯅꯣ ꯅꯨꯄꯥꯅꯕꯨ ꯑꯗꯨ ꯀꯞꯂꯤꯕꯗꯤ? ꯃꯤꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯁꯈꯦꯟꯕꯤ ꯑꯃ ꯐꯥꯔꯒ ꯀꯔꯝꯅ ꯅꯨꯡꯁꯥ ꯊꯤꯔꯣꯏꯗꯧꯔꯤꯕꯅꯣ? ꯑꯗꯨ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯕ ꯆꯤꯊꯤꯗꯨꯕꯨ ꯏꯕꯤꯔꯕ꯭ꯔꯣ?" ꯉꯥꯊꯦꯂꯥ ꯆꯥꯛ ꯄꯨꯔꯒ ꯆꯪꯂꯛꯂꯦ꯫ ꯉꯥꯊꯦꯂꯥꯅ "ꯀꯔꯤ ꯆꯤꯊꯤꯔꯣ ꯏꯕꯨꯡ? ꯑꯩꯅ ꯍꯥꯏꯕꯤꯔꯒꯀꯣ ꯏꯅꯝꯃꯕꯨ ꯏꯍꯟꯒꯦ꯫ ꯆꯥꯛ ꯍꯥꯟꯅ ꯆꯥꯅꯕ ꯇꯧꯕꯤꯔꯣ꯫ ꯏꯅꯝꯃꯗꯤ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯕꯅꯤ꯫ ꯃꯥꯒꯤ ꯂꯐꯨ ꯏꯔꯣꯟꯕ ꯆꯥꯔꯕꯗꯤꯀꯣ ꯏꯕꯨꯡꯁꯨ ꯁꯥꯎꯕ ꯁꯣꯏꯗꯅ ꯐꯒꯅꯤ." ꯕꯤꯃꯣꯜꯅ "ꯂꯐꯨ ꯏꯔꯣꯟꯕ ꯌꯥꯎꯕ꯭ꯔꯣ? ꯇꯨꯅꯤꯡꯈꯣꯛꯆꯣ, ꯍꯥꯎꯔꯝꯗꯧ ꯃꯥꯜꯂꯦ, ꯆꯥꯔꯁꯤ ꯑꯗꯨꯗꯤ." ꯉꯥꯊꯦꯂꯥꯅ ꯍꯥꯏꯕꯗꯒꯤ ꯊꯥꯖꯅ ꯕꯤꯃꯣꯜꯒꯤ ꯆꯥꯛꯇꯨ ꯇꯦꯕꯜꯗ ꯊꯝꯂꯦ, ꯏꯁꯤꯡꯁꯨ ꯊꯝꯕꯤꯔꯦ꯫ ꯕꯤꯃꯣꯜꯅ "ꯅꯈꯣꯏ ꯑꯅꯤꯁꯨ ꯄꯨꯟꯅ ꯆꯥꯔꯁꯤꯗꯅ." ꯉꯥꯊꯦꯂꯥꯅ "ꯑꯩꯈꯣꯏꯗꯤ ꯏꯕꯨꯡ ꯆꯥꯕ ꯂꯣꯏꯔꯒꯀꯣ ꯀꯣꯟꯅ ꯆꯥꯒꯦ, ꯏꯕꯨꯡ ꯍꯥꯟꯅ ꯆꯥꯕꯤꯔꯣ." ꯊꯥꯖꯗꯣ ꯐꯃꯨꯡꯗ ꯐꯝꯂꯒ ꯕꯤꯃꯣꯜꯅ ꯆꯥꯛ ꯆꯥꯔꯤꯕ ꯇꯦꯕꯜꯗ ꯈꯨꯅꯤꯡꯗꯨ ꯁꯧꯔꯒ ꯃꯈꯨꯠ ꯑꯅꯤꯅ ꯈꯗꯥꯡꯗ ꯄꯥꯏꯔꯒ ꯕꯤꯃꯣꯜꯅ ꯆꯥꯛ ꯆꯥꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯕꯤꯃꯣꯜꯗꯨ ꯆꯥꯛ ꯆꯥꯕ ꯍꯧꯔꯦ꯫ ꯏꯔꯣꯟꯕꯗꯨ ꯈꯔ ꯍꯩꯔꯒ ꯇꯣꯠꯂꯒ ꯆꯥꯕ ꯍꯧꯏ꯫ ꯑꯗꯨꯒ ꯏꯔꯣꯟꯕꯁꯤꯗꯤ ꯈꯨꯕꯤ ꯆꯤꯛꯏ ꯍꯥꯏꯕꯗꯨꯅꯤ, ꯑꯣꯟꯊꯣꯛꯅ ꯍꯥꯎꯏꯗ." "ꯑꯆꯨꯝꯕꯔꯣ ꯏꯕꯨꯡ? ꯏꯅꯝꯃꯅ ꯁꯦꯝꯕꯅꯤ꯫ ꯅꯈꯣꯏ ꯃꯩꯇꯩꯗꯤ ꯏꯔꯣꯟꯕ ꯁꯦꯝꯕ ꯌꯥꯝꯅ ꯍꯩꯌꯦ꯫ ꯑꯗꯣ ꯍꯥꯎꯅ ꯆꯥꯕꯤꯌꯨ, ꯑꯩ ꯏꯃꯨꯡꯗꯀꯣ ꯑꯃꯨꯛ ꯆꯪꯕꯤꯒꯦ." ꯉꯥꯊꯦꯂꯥꯗꯨ ꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯑꯆꯧꯕꯗ ꯆꯪꯈ꯭ꯔꯦ꯫ ꯕꯤꯃꯣꯜꯅ "ꯑꯩꯅ ꯅꯍꯥꯟ ꯁꯥꯎꯕꯗꯒꯤ ꯅꯪꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯗꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯗꯨꯒꯤꯗꯃꯛ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯊꯥꯖ꯫ ꯃꯇꯝꯗꯨꯗ ꯇꯥ ꯕꯤꯃꯣꯜꯅ ꯑꯩꯕꯨ ꯐꯥꯔꯒ ꯂꯧꯕ ꯉꯝꯅꯤ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯕꯤꯔꯝꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯇꯥ ꯕꯤꯃꯣꯜꯅ ꯐꯥꯔꯒ ꯅꯈꯨꯠ ꯆꯜꯂꯦꯗꯅ꯫ ꯑꯩꯁꯦ ꯇꯥ ꯕꯤꯃꯣꯜꯒꯤ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛꯇꯤ." ꯕꯤꯃꯣꯜꯅ "ꯃꯗꯨꯒꯤ ꯋꯥꯗꯨ ꯀꯣꯟꯅ ꯇꯞꯅ ꯉꯥꯡꯅꯁꯤ꯫ ꯃꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯋꯥꯅꯤ ꯊꯥꯖ꯫ ꯀꯔꯝꯅ ꯅꯪ ꯑꯃꯗꯤ ꯑꯩꯒꯤ ꯐꯤꯕꯝ ꯌꯦꯡꯉꯨ꯫ ꯁꯃꯨꯗ꯭ꯔꯒ ꯂꯥꯡꯐꯣꯡꯒ ꯄꯥꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯄꯥꯝꯕꯗꯤ ꯑꯩꯒꯤ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯍꯜꯂꯤꯕ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗꯨ ꯈꯛꯇꯅꯤ, ꯀꯣꯛꯄꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯕꯁꯤ꯫ ꯅꯪꯕꯨ ꯂꯥꯏꯔ ꯃꯆꯥ ꯑꯩꯒꯤ ꯀꯔꯝꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯃꯤꯅ ꯁꯣꯏꯗꯅ ꯉꯥꯡꯅꯅꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯕꯤꯃꯣꯜꯅ ꯊꯥꯖꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯐꯥꯔꯒ ꯂꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯀꯣꯂꯦꯖꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯩꯅꯗꯤ ꯈꯪꯗꯕ ꯂꯩꯖꯔꯝꯕꯗꯨꯒꯤ ꯊꯃꯣꯏ ꯀꯥꯏꯍꯜꯂꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕ?" ꯊꯥꯖꯅ "ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯉꯁꯥꯏꯅ ꯄꯥꯎ ꯇꯥꯕꯒ ꯀꯥꯏꯔꯝꯃꯅꯤ꯫ ꯃꯥꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯥꯖꯔꯔꯣꯏ꯫ ꯃꯥꯅ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯊꯥꯖꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛꯅ ꯇꯝꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦꯗꯅ ꯇꯥ ꯕꯤꯃꯣꯜ꯫ ꯑꯩ ꯉꯁꯤꯗꯤ ꯑꯗꯣꯝꯅ ꯆꯥꯕꯒꯤ ꯆꯥꯛꯇꯨꯗꯒꯤ ꯂꯦꯝꯍꯧꯕ ꯈꯔꯗꯣ ꯑꯩ ꯆꯥꯖꯔꯒꯦ꯫ ꯃꯗꯨꯗꯗꯤ ꯌꯥꯕꯤꯌꯨ꯫ ꯅꯪꯅ ꯑꯄꯥꯝꯕ ꯆꯤꯊꯤꯗꯨꯁꯨ ꯑꯩ ꯏꯔꯒꯦ꯫ ꯑꯩꯒꯤ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯑꯇꯣꯞꯄꯒꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯋꯥꯈꯜꯁꯨ ꯑꯩ ꯀꯥꯎꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯅꯨꯡꯁꯤꯕ ꯅꯪꯒꯤꯗꯃꯛ ꯇꯞꯅ ꯇꯞꯅ ꯀꯥꯎꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯩꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯄꯨꯝꯅꯃꯛ ꯇꯥ ꯕꯤꯃꯣꯜꯒꯤ ꯃꯐꯝꯗ ꯀꯠꯆꯔꯒꯦ." ꯉꯥꯊꯦꯂꯥꯅ ꯀꯥꯁꯤꯗ ꯊꯥꯔꯤꯕꯁꯦ ꯐꯃꯨꯡ ꯑꯃꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯃꯣꯜ ꯉꯥꯏꯍꯥꯛꯇꯪ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯆꯥꯛꯇꯨ ꯇꯞꯅ ꯇꯞꯅ ꯆꯥꯔꯤ꯫ ꯕꯤꯃꯣꯜꯅ "ꯊꯥꯖ,
ꯅꯪꯒꯤ ꯋꯥꯔꯦꯞꯇꯨ ꯊꯨꯝꯍꯜꯂꯤ ꯑꯩ ꯌꯥꯕ ꯏꯇꯤꯛ ꯏꯄꯥ ꯆꯥꯗ꯭ꯔꯤ ꯑꯩꯗꯤ ꯑꯩꯒꯤ ꯄꯩꯁꯥꯒꯤ ꯋꯥꯐꯝꯗꯣ ꯑꯗꯨ ꯈꯛꯇ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯗ ꯅꯪꯅ ꯆꯤꯊꯤ ꯑꯃ ꯏꯔꯒ ꯄꯤꯈ꯭ꯔꯒ ꯄꯩꯁꯥꯗꯨꯕꯨ ꯍꯟꯗꯣꯛꯄꯤꯔꯛꯂꯕꯗꯤ ꯅꯪꯕꯨ ꯑꯁꯣꯏ-ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯍꯟꯗꯅ ꯅꯈꯣꯏ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯁꯤꯟꯅꯒꯦ ꯈꯟꯕꯅꯤ ꯃꯁꯤꯃꯇꯪ ꯅꯪꯅ ꯌꯥꯕꯤꯌꯨ ꯊꯥꯖ ꯑꯗꯨꯗꯤ ꯇꯥ ꯕꯤꯃꯣꯜꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯃꯃꯜ ꯀꯔꯤꯃꯠꯇ ꯂꯩꯇꯅ ꯈꯟꯕꯒꯤ ꯋꯥꯅꯤꯅꯦ ꯀꯔꯤꯒꯨꯝꯕ ꯇꯥ ꯕꯤꯃꯣꯜꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗ ꯑꯩꯕꯨ ꯁꯤꯟꯅꯔꯝꯕ ꯃꯤꯀꯨꯞꯇꯨꯗ ꯅꯠꯇ꯭ꯔꯒ ꯅꯣꯡꯉꯥꯟꯕꯒ ꯈꯕꯔꯗ ꯕꯤꯃꯣꯜꯅ ꯑꯩꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯖꯠ ꯇꯦꯝꯁꯤꯟꯅꯕꯤꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯂꯛꯂꯕꯗꯤ ꯇꯥ ꯕꯤꯃꯣꯜ ꯃꯤ ꯐꯠꯇꯕꯒꯤ ꯃꯈꯨꯠꯇ ꯇꯥꯗꯅꯤꯡꯉꯥꯏ ꯂꯩꯔꯣꯏ ꯑꯔꯦꯝꯕꯗ ꯇꯥ ꯕꯤꯃꯣꯜꯒꯤ ꯄꯨꯟꯁꯤ ꯕꯤꯃꯣꯜꯅ ꯊꯥꯖ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯑꯗꯨꯃꯛ ꯑꯩꯒꯤ ꯏꯐꯝꯗ ꯇꯧꯕ ꯉꯝꯒꯗ꯭ꯔꯣ ꯇꯥ ꯕꯤꯃꯣꯜꯅ ꯅꯆꯟꯕꯨ ꯀꯔꯤꯁꯨ ꯑꯣꯏꯗꯅ ꯈꯟꯕꯤꯕ ꯉꯝꯕꯤꯔꯒꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯀꯟꯖꯅꯕ ꯎꯄꯥꯏ ꯊꯤꯔꯛꯄ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯗꯨꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯂꯥꯏꯔꯕ ꯈꯥꯡꯄꯣꯛꯇꯨꯗ ꯑꯩꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯆꯝꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯦꯟꯕ ꯉꯝꯒꯗ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯂꯥꯏꯕꯛꯅ ꯇꯝꯂꯕꯅꯤ ꯀꯝꯗꯧꯅꯤ ꯉꯝꯕ ꯇꯥꯕꯅꯤꯗꯅ ꯑꯩꯒꯤ ꯑꯐꯕ ꯑꯃꯗꯤ ꯐꯠꯇꯕ ꯂꯥꯏꯕꯛ ꯑꯅꯤꯃꯛ ꯑꯣꯏꯍꯟꯕꯗ ꯍꯧꯖꯤꯛꯇꯤ ꯇꯥ ꯕꯤꯃꯣꯜꯅ ꯃꯃꯥꯏ ꯆꯨꯝꯕꯤꯕ ꯇꯥꯕꯅꯤ ꯑꯗꯣ ꯅꯪꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯇꯥꯡꯅ ꯄꯣꯛꯆꯕꯤ ꯃꯃꯧꯅꯤꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯕ ꯃꯌꯥꯝꯗꯨ ꯏꯃꯥ ꯄꯥꯕꯨꯡꯅ ꯇꯧꯍꯟꯅꯤꯡꯗꯕꯒꯤ ꯅꯨꯄꯥꯗꯨ ꯌꯥꯑꯣꯡ ꯏꯜꯍꯟꯅꯤꯡꯕꯒꯤ ꯐꯤꯕꯝ ꯂꯥꯛꯂꯕꯗꯤ ꯑꯩꯗꯤ ꯉꯝꯂꯣꯏꯀꯣ ꯀꯔꯤꯅꯣ ꯇꯥ ꯕꯤꯃꯣꯜ ꯑꯩꯁꯦ ꯌꯥꯝꯅ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯣꯏꯅ ꯎꯕꯤꯔꯤꯕ꯭ꯔꯣ ꯑꯩꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯥꯎꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯅꯦ ꯑꯩꯕꯨ ꯇꯣꯏꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯍꯜꯂꯤ ꯅꯪꯅ ꯉꯁꯤ ꯆꯥꯔꯤꯕ ꯏꯔꯣꯟꯕꯗꯣ ꯑꯩꯅ ꯂꯣꯟꯕꯅꯤ ꯆꯥꯕ ꯌꯥꯕꯤꯗ꯭ꯔꯕ꯭ꯔꯣ ꯕꯤꯃꯣꯜꯅ ꯑꯁ ꯍꯥꯏꯒꯨꯝꯗꯅ ꯏꯔꯣꯟꯕꯁꯤꯗꯤ ꯆꯥꯔꯒ ꯈꯪꯒꯅꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯋꯤꯕꯨ ꯑꯗꯣ ꯑꯩꯒꯤꯁꯨ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯑꯗꯨ ꯌꯧꯅ ꯊꯥꯖꯕꯤꯔꯒꯗꯤ ꯑꯩꯁꯨ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄ ꯇꯥꯕꯅꯤ ꯀꯩꯗꯧꯕꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯑꯆꯧ ꯑꯁꯥꯡꯒꯤ ꯇꯥꯡꯅ ꯄꯣꯛꯆꯕꯤ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯕꯤ ꯊꯥꯖ ꯃꯥꯟꯕꯤꯕꯨ ꯑꯩꯅ ꯄꯥꯝꯂꯣꯏꯗꯒꯦ ꯑꯩꯁꯨ ꯅꯈꯣꯏꯒꯤꯗ ꯃꯥꯃ ꯄꯥꯏꯈꯣꯝꯕꯒ ꯑꯍꯥꯟꯕ ꯄꯩꯁా ꯊꯤꯟꯕ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗ ꯅꯪ ꯍꯦꯛ ꯎꯕꯗ ꯋꯥꯈꯜ ꯑꯃꯗꯤ ꯈꯟꯈꯤꯕꯅꯤ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕ ꯍꯥꯏꯔꯛꯄꯗꯤ ꯏꯀꯥꯏꯖꯩꯗ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯑꯩ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯅꯤꯡꯉꯤ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯉꯥꯏꯅꯁꯤ ꯋꯥꯁꯛꯅꯁꯤ ꯃꯤꯠꯌꯦꯡ ꯑꯅꯤ ꯁꯨꯅꯔꯣꯏꯁꯤ ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯑꯈꯥꯡ ꯀꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯅꯪꯁꯨ ꯄꯣꯝꯁꯥꯠꯅꯕꯗꯒꯤ ꯍꯦꯟꯅ ꯂꯩꯀꯥ ꯐꯅ ꯁꯛꯀꯥꯏꯔꯝꯈꯤꯅꯨ ꯑꯩꯁꯨ ꯊꯃꯣꯏꯒꯤꯁꯤ ꯆꯦꯠꯅ ꯀꯤꯔꯒ ꯅꯪꯒꯤ ꯁꯛꯇꯝꯇꯕꯨ ꯊꯃꯣꯏꯅꯨꯡꯗ ꯂꯥꯠꯂꯒ ꯄꯥꯟꯗꯝ ꯐꯪꯅꯕ ꯍꯣꯠꯅꯈꯤꯒꯦ ꯇꯥ ꯕꯤꯃꯣꯜ ꯅꯪ ꯇꯁꯦꯡꯅ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯕꯗꯤ ꯀꯩꯅꯣ ꯅꯪꯅ ꯑꯩꯒꯤ ꯑꯁꯣꯛꯄ ꯈꯨꯠꯁꯤꯗ ꯍꯤꯗꯥꯛ ꯍꯥꯞꯂꯒ ꯐꯤꯅ ꯄꯨꯜꯂꯤꯉꯩꯗ ꯑꯩꯒꯤ ꯈꯨꯗꯥꯡ ꯃꯊꯛꯇ ꯇꯥꯔꯛꯈꯤꯕ ꯅꯪꯒꯤ ꯄꯤꯒꯤ ꯃꯃꯜꯗꯣ ꯑꯩꯁꯨ ꯀꯔꯝꯅ ꯁꯤꯡꯁꯤꯒꯦ ꯈꯜꯂꯤꯕꯅꯤ ꯑꯩ ꯃꯗꯨ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯔꯣꯏ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏ ꯃꯅꯨꯡꯁꯤꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯈꯤꯕꯗꯨ ꯅꯪꯅꯗꯤ ꯎꯔꯝꯂꯔꯣꯏ ꯍꯥꯏꯕꯤꯌꯨ ꯑꯗꯨꯗꯤ ꯑꯩꯒꯤ ꯒꯥꯔꯤꯅ ꯊꯦꯡꯕꯗ ꯇꯥ ꯕꯤꯃꯣꯜꯅ ꯁꯥꯎꯈꯤꯕ ꯑꯩꯒꯤ ꯌꯨꯝ ꯇꯥꯅ ꯂꯥꯛꯂꯒ ꯄꯩꯁꯥ ꯊꯧꯈꯤꯕ ꯃꯗꯨꯗ ꯑꯩꯅ ꯁꯥꯎꯃꯟꯈꯤꯕꯗꯒꯤ ꯇꯥ ꯕꯤꯃꯣꯜꯒꯤ ꯁꯝ ꯄꯥꯏꯔꯒ ꯅꯤꯛꯈꯤꯕꯗꯣ ꯉꯥꯛꯄꯤꯔꯔꯣꯏꯗ꯭ꯔꯣ ꯄꯤꯔꯥꯡꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯍꯧꯔꯛꯏ ꯕꯤꯃꯣꯜꯅ ꯑꯗꯨꯕꯨꯗꯤ ꯑꯩꯅꯁꯨ ꯁꯥꯎꯕꯗꯒꯤ ꯅꯪꯕꯨ ꯅꯈꯣꯏꯅ ꯌꯨꯝꯗ ꯏꯃꯥꯒꯤ ꯃꯃꯥꯡ ꯃꯀꯜ ꯈꯨꯄꯥꯛꯅ ꯊꯥꯈ꯭ꯔꯤꯗꯨꯗꯤ ꯊꯥꯖꯅ ꯃꯗꯨꯒꯤ ꯈꯨꯄꯥꯛꯀꯤ ꯆꯩꯅꯥꯗꯨꯗꯒꯤꯅꯤ ꯑꯩꯅ ꯇꯥ ꯕꯤꯃꯣꯜꯕꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯅꯨꯡꯁꯤꯕꯒꯤ ꯁꯩꯍꯧꯁꯨ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯒꯥꯔꯤ ꯅꯨꯡꯁꯤꯠ ꯊꯥꯗꯣꯛꯄꯗꯣ ꯇꯥ ꯕꯤꯃꯣꯜꯅ ꯅꯤꯛꯍꯟꯕꯗꯒꯤ ꯑꯣꯟꯅ ꯇꯩꯅꯅ ꯑꯆꯧꯕ ꯗꯟꯗꯤ ꯑꯃꯁꯨ ꯄꯤꯍꯟꯈ꯭ꯔꯦ ꯑꯗꯣ ꯑꯍꯤꯡꯁꯤꯃꯗꯤ ꯇꯥ ꯕꯤꯃꯣꯜꯒꯤ ꯃꯅꯥꯛꯇ ꯇꯥ ꯕꯤꯃꯣꯜꯕꯨ ꯁꯪꯂꯒ ꯑꯩꯒꯤ ꯍꯧꯈꯤꯕ ꯃꯇꯝꯗ ꯂꯪꯖꯈꯤꯕ ꯏꯔꯥꯜꯗꯨꯒꯤ ꯗꯟꯗꯤꯗꯣ ꯀꯣꯛꯄꯤꯅꯕ ꯇꯥ ꯕꯤꯃꯣꯜꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯃꯁꯤꯃꯇꯪꯗꯤ ꯇꯥ ꯕꯤꯃꯣꯜꯅ ꯌꯥꯕꯤꯌꯨ